Manipur News.channel gi makai myang phon the moroi pau sing pijari anmada illegal immigrant masak khangtok tuna athobada Manipur dagi halan kinaba president amade prime minister ta sankre Manipur da karam illegal immigrant sing leibagi habada khangtok tuna thu matamda Manipur dagi tanthok kinaba gi thabuk lokat pinaba maitai tribe union da president prime minister amade home minister yauna mailenaba sindanga ra memorandum pisandan ta sankre memorandum pisan kiba adugi matangda MMTU na sindanga si Manipur press club ta pangthok kiba info amada union ase secretary Matum Suramani Nahai Ministry of Home Affairs na mamang tha me 18 da testing amadi union territory singda numit kunthani gi manung da Bangladesh amadi Myanmar dagi lone ya da mong da sansalakhiba mitop sing masak khangtok tuna maram dam da halan khina ba kan ma yathang torok lekre masigi matung ina tumthang na river state sing Assam Arunachal Pradesh amadi Tripura da mitop masak khangtok tuna maram da halan bagi akan ma thabak sing chathari Immigration Expulsion Act solution samapan yankhai gi makha da tha asigi mapan da Assam lenga na mitop sahungo kunthra masak khangtok tuna Assam dagi tanthokkiba lekre laibak thibati Manipur da illegal immigrants yamna lei haiba miyamna khangna rabasu Manipur da leiriba percent rule lenga na state asida illegal immigrants sing masak khangtok tuna tanthokina bagi thabuk lokot bagi mami ude Ministry of Home Affairs na numit kunthani gi matam pirakhiba adusu lokedaba numit nini kumni da ngaire asigi muphiom asida MMTU gi maketi ngarang leba asigi president Draupadi Murmu Prime Minister Narendra Modi Home Minister Amit Shah Union Tribal Affairs Minister MP Dr Bimol Akoijam mailenaba MP sing amadi National Commission for Scheduled Tribe ki chairman da memorandum thaduna thu matamda illegal immigrants sing masak khangtok tuna Manipur dagi tanthokna na thabak lokot pinana ba tasan kibani haina sumutum suramani na pongtoki bisan kiba memorandum adu da kumja solution samapan hundrama thoida Bangladesh war solution samapan hupuni thoi solution samapan marfu nipan amadi solution aniga kunma thoida Myanmar da thokiba military coup na maram oiraga Manipur da sensalakhiba mitop singi matang da kupna naina bolena tengkhang kya da kilometer saunga maurani pan sang Manipur Myanmar kai paling da jinsalakhiba mitop singi matang da wafum kya marik chumna panduna khan ki hairi mar makata aduna business chill hills da leiba mising buchin kawi lusai hill da leiba una lusai kawi aduga chill lusai hills India da jinsalakpa mising mun koki tasengbadi chin haibase Burmese wahaini sambu basing basket career haibani kukibu mitaina khongsai kawi khongsai haiba wahaisi khongsai haiba wahai lonthaini chin kuki amadi lusaibu khomjelalaga jo haina khangnei Manipur da ihan hana sanglakhiba chin kuki jo tribe ti khongsai ni kumja solusim chanipan marfu manga da Maharashtra narsingai matamda chansalakibani kom aimol anal chiru chothe koireng purum lamang akang moyon mongsang tribe singdi maitai puyada maitai kom haina yawa thengai maitai komdi chin kuki jo tribe nate makhogi loan culture institution chin kuki jo kenai maitai kom yamna kuiraba matamdagi Manipur gi praja subject oidana lerkebani British na lana chin maitai kombu all kuki haina kokibani maduna chin kuki jogi scholar kharana maitai kongi purup singbu chin kuki jo tribe ne hairibase lale haina su mutum suramani na pongtoki mar makha tardana hai chin kuki jo purup sing ase thengkhang kya da Manipur da chalakhiba sinamaru maram oidana makhoi gi missing solising aniga 13 gi census da lakh mariga lising nipu nipanga chani 13 yokrabani serken record singi amadi makhoi masana ijaba lairising matung ina chin kuki jo punamak Manipur gi wangda leiba chin lusai hills dagi lakwa mitok ngakhtani makhoi loinamak horokhomda nomadic tribe oina oiba purup singni makhoi sing Manipur gi yelongmi purup nate makhoina Manipur gi ST list da yauribase lali Manipur da leiba tarabasu general category oina legadabani Manipur gi ST list da chin kuki jo purup 13 yauri makhoi sing adudi thadau eni mijo lusai tribe mar raute suite wifi paite gangte simte jo eni kuki tribe ni chin kuki jo purup sing Manipur gi ST list da yahonba matamda makhoi gi ethnography ki record India government yakhatkide chin kuki jo puruki missing Manipur hankalapagi yanmaro maramdi hereditary chieftainship laiba ngamkhai paring da kilometer nipurom pass amadi bisa yaudana changwa yankiba free movement regime solsing sama panyakai gi September 13 ta chanan kiba Manipur gi hana lejaramba inner life permit solsing sama panyakai gi September 13 dagi muthatkiba chin kuki jobu lana ST list solsing sama panyakai mathoi gi September 10 dagi horaga yahon kiba amadi makhoibu constitution
Constitution of India gi makada Land Protection piduna khudongchaba mayam pisanba income tax power thiandaba Manipur singi lamdam masing yamna khunda leita hanba asinani haina su mutum suramani makata na photoki Myanmar dagi mitop mayam sasalakpa maram asina Chinkuki zone maruina khundaba district sing Chuchanpur Kangpokpi Chandel Tenopol Pherjol gi khungang masing ising isagum hekalakli Manipur da lana changsalaki Chinkuki zo purup singda Central Valley gi akoibida question duna maitai punamapu language chankibagi phibam ama hojik mayoknari maram aduna me 18 da Home Minister na thokiba notification adugi khudongchaba lawraga Manipur da changsalaktuna leiriba Bangladesh amadi Myanmar dagi horakpa illegal immigrants sing punamak Manipur dagi thathokiba loina Chinkuki zo purup singbu Manipur gi ST list dagi lokthokpa haibasi tangai phade haiduna MMTU gi makai dagi memorandum piduna taksan haina su mutum suramani makata na pongthokki makata pa amada tapake phachintagi yamlaba nongmai amadi bom chimphatkre hokiba hingngaida tapaki tongan phom singdagi yamlaba nongmai bom chingba phakat ngamkre haina pa amana hairi thajabaya ba pawgi matungina combined security force na tapaki district mangagi matai oina leba phom singda changsanduna thiamui thabak jungi 12 amasu 13 gi lonaba hingda chathabada yamlaba nongmai amadi bom chingba thongmanga kubeni hairi phapangam kraba sing adudi SLR rifle samuga yakai matoi insas rifle hongpumanga rifles 13 carbine gun manga MP 5 gun ani LMG rifles trainthoi AK series taruk ammo rifle ani motor ama pistol taruk barrel ani AR 15 masing ama amasung flare gun ani punna nongmai sahunga kunipani loinana magazine chawga humdramathoi SLR round singongu chawga untramari inches round isingani ga chamaga marfu taruk 303 round isingani ga chaniga yankaini thoi AK round chaniga untramari ammo round chamri ga tare 9mm round kun grenade tara lethot hum detonator taret amasung para humni haiba paw sina makata dona Manipur da mahusagi puchida anjalana bulakulakwa thaurangi manung chana yamlo nongmai amadi bom sing asi phagapto ngakibani hairi makata paw amada ngathogi haksang ngasi masakang topa ngamlaba yana leire Ahmedabad ke London tamna pagadaba Air India flight 171 plane crash tokibagi thodo lekhidraba Manipur gi cabin crew obi thawal awanglekai dagi nganthoi Sharma Krongbai lakpanggi thawai yaudraba haksang ngasi masakang topa ngamlaba yana leire ngarang nongthilpung aniga makhairom ta matamda Ahmedabad kidamak Imphal gi airport dagi khongsan khibi lekhidrabi nganthoi Sharma gi pokmina bemase Gitanjali ngarang midang pung 9:35 ta matamda Ahmedabad ta thungkiba loina nganthoi gi haksang nache dagi DNA sample lokre pawsin hai Gitanjali atopa nupi amaga loina makoi ani Ahmedabad chakhibani atopa hanadagi mapanda leba imung munungi angang sing oiba mioi ani amasung ngarang Ahmedabad ta mangjona lerambaga loina hojik makoi mari puna airport authority na ka ama pidana leheli hairi atopa pawgi likhun amana matung inadi plane crash ki thodo odu lekhidraba mioi singi manungda hojik phawada DNA test tobagi thabak chathabada mioi 130 pandi DNA test toba loikre hojik chu makata na lekhidraba sing imung munungi mioi sing DNA test tobagi thabak chathari DNA matching loikraba sing adugi manungda ngathoi Sharma Krongbai lakpam yaurabra natra yaudreba haiba hojik phawgi oinadi khambangamdri masakang toba ngamlaba lekhidrame tiregi haksang sing imung munungi mioi singda sinakre hairi makhata ba pawamada hidak yonba kharaga doctor kharaga loktunarga miyam gilan thumlut tawre lupa tare khakpiba ml 10 gi syringe lupa yakai mathoi da lebagi ayabas jenims na piramle lairaba misa miyam gi awa ana layang da mateng khajitang werabasu pangnabidam ta pandam da BJP lengana chief minister haksel gi tengbang haiba scheme ama hodok lambaju hidak yonba kharaga doctor kharaga loktunarga sawrba senpham sing hayat kharba haiba gi chingnaba leire scheme gi makada lekhiba hidak lanthak amasung polam singi mamal sing thigatna rubada sumnata gi lupa tare khakpiba ml 10 gi syringe amagi mamal lupa yakai mathoi da leirambagi record thengnare thawung asi patient party sing aduna khangbanate hidak yoliba pharmacy karana mamal enjina thajalaga mai leinaba doctor singdagi aya pibi kuyek haplaga senpham sing adu makoina kaithokpa oigani haina longnari senpham sing adu kaithoklaba matungda doctor sing aduna sel khairamgani haibi sing basu leire thodo sigi mayek lar khudam mayamgi manungda amakhak palabada amang chegi June 3 da Jenims Hospital da admit torokiba anaba amagi hidak langthak lekhibagi pikalakiba case memo singda disposable 10 ml gi syringe amagi mamal lupa yakai mathoini haiduna case memo kaklami madusna tana 5 ml gi disposable syringe amagi mamal lupa 38 da aduga 2 ml gi disposable syringe amagi mamal lupa 33 da leiromki 5 ml amasung 2 ml gi disposable syringe mamal su tangkhai ama hengkana saramki yamna nunangai oiba wafam amadi anaba
ꯃꯗꯨ ꯅꯨꯃꯤꯠ 15 ꯅꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗꯤꯁꯆꯥꯔꯖ ꯇꯧꯗ꯭ꯔꯤꯉꯩꯗ 10 ml ꯒꯤ ꯁꯤꯔꯤꯟꯖ ꯆꯥꯝꯃꯒ 63 ꯁꯤꯟꯅꯈꯤ 5 ml ꯒꯤ ꯁꯤꯔꯤꯟꯖꯅ 65 ꯑꯃꯁꯨꯡ 2 ml ꯒꯤ ꯁꯤꯔꯤꯟꯖꯅ 14 ꯂꯩꯔꯒ ꯁꯤꯟꯅꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯄꯤꯈꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯄꯜꯂꯤ ꯄꯦꯁꯦꯟꯠꯁꯤꯡ ꯑꯁꯤꯅ CMST ꯒꯤ ꯇꯦꯡꯕꯥꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯛꯄ ꯁꯦꯟꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯔꯤꯟꯖ ꯂꯩꯕ ꯈꯛꯇꯗ ꯂꯨꯄꯥ 13,938 ꯂꯩꯉꯥꯛꯀꯤ ꯑꯦꯀꯥꯎꯟꯠꯇꯒꯤ ꯆꯥꯗꯤꯡ ꯇꯧꯍꯟꯈꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ CMST ꯒꯤ ꯀꯥꯔꯠꯇꯒꯤ ꯀꯛꯁꯟꯅꯅꯕ ꯊꯥꯒꯠꯂꯛꯄ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯪꯕ ꯉꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ 10 ml ꯗꯤꯁꯄꯣꯖꯦꯕꯜ ꯁꯤꯔꯤꯟꯖ ꯑꯃꯁꯨꯡ ꯑꯇꯩ ꯃꯈꯜꯒꯤ ꯁꯤꯔꯤꯟꯖ ꯑꯁꯤꯒꯤ ꯃꯃꯜ ꯑꯃꯃꯝꯗ ꯀꯌꯥ ꯌꯥꯝꯅ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯔꯚꯦ ꯇꯧꯕꯗ ꯁꯤꯔꯤꯟꯖ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯝꯕ ꯊꯦꯡꯅꯈꯤ ꯌꯣꯜꯂꯝꯂꯤꯕ ꯁꯤꯔꯤꯟꯖꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯟꯅꯕ ꯌꯥꯕ ꯃꯃꯤꯡ ꯂꯩꯕ ꯉꯥꯛꯇꯅꯤ ꯀꯝꯄꯦꯅꯤ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯜꯁꯨ ꯑꯗꯨꯝ ꯈꯦꯠꯅꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯃꯜ ꯍꯥꯏꯕ ꯇꯥꯔꯕꯗꯤ 10 ml ꯒꯤ ꯁꯤꯔꯤꯟꯖ ꯑꯃꯃꯝꯗ ꯂꯨꯄꯥ 38 ꯄꯤꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯗ CMST ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯥꯏꯔꯕꯁꯤꯡꯒꯤ ꯄꯪꯈꯩꯗ ꯂꯩꯕ ꯑꯅꯥꯕ ꯂꯤꯁꯤꯡꯅ ꯂꯩꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯒꯤ ꯊꯤꯒꯠꯂꯨꯔꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔꯗ ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯂꯨꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯂꯥꯏꯔꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ CMST ꯒꯤ ꯁꯦꯟꯐꯝ ꯀꯝꯗꯧꯅ ꯁꯤꯟꯅꯒꯗꯒꯦ ꯀꯔꯤ ꯄꯣꯠꯂꯝꯁꯤꯡꯗ ꯂꯩꯕ ꯌꯥꯏ ꯀꯔꯤꯗ ꯂꯩꯉꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒꯦ ꯍꯥꯏꯕ ꯆꯦ ꯆꯥꯡ ꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯗꯣꯛꯇꯔ ꯈꯔꯒ ꯍꯤꯗꯥꯛ ꯌꯣꯟꯕ ꯈꯔꯒꯅ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯂꯤꯂꯥꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯒꯠꯇꯦ ꯂꯩꯉꯥꯛꯇ ꯁꯦꯜ ꯀꯥꯏꯊꯣꯛꯅꯅꯕ ꯊꯥꯒꯠꯂꯛꯄ ꯆꯦꯔꯣꯜꯁꯤꯡꯗ 10 ml ꯒꯤ ꯁꯤꯔꯤꯟꯖ ꯍꯥꯏꯔꯒ ꯀꯔꯝꯕ ꯕ꯭ꯔꯥꯟꯅꯣ ꯄꯟꯗꯦ ꯀꯔꯝꯕ ꯀꯝꯄꯦꯅꯤꯅ ꯁꯥꯕꯅꯣ ꯗꯤꯁꯄꯣꯖꯦꯕꯜ ꯁꯤꯔꯤꯟꯖ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯤꯛꯂꯤꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯄꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯈꯔꯗꯨꯅ ꯂꯨꯄꯥ 8 ꯄꯤꯕ ꯁꯤꯔꯤꯟꯖ ꯄꯤꯔꯒꯁꯨ ꯂꯨꯄꯥ 51 ꯁꯥꯏ ꯃꯗꯨꯗ ꯀꯅꯥꯅ ꯑꯣꯗꯤꯠ ꯇꯧꯔꯤꯕꯒꯦ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯤꯕꯒꯦ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝꯃꯠꯂꯒ ꯅꯨꯡꯉꯥꯏ ꯌꯥꯡꯇꯣꯡ ꯈꯝꯗꯣꯡꯕ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯠ ꯄꯤꯅꯔꯛꯂꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯏꯔꯥꯟ ꯈꯨꯠ ꯍꯟꯅꯔꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤ ꯁꯤꯟꯅꯔꯦ ꯏꯖꯔꯦꯜꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯏꯔꯥꯟꯅ ꯀꯥꯞꯊꯈ꯭ꯔꯦ ꯗ꯭ꯔꯣꯟ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯤꯗꯜ ꯏꯁꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯄ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯏꯔꯥꯟꯅ ꯀꯥꯞꯊꯈ꯭ꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗ꯭ꯔꯣꯟ ꯀꯌꯥꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯏꯖꯔꯦꯜꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯃꯤꯁꯥꯏꯜ ꯐꯦꯛꯇꯔꯤꯁꯤꯡꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯏꯔꯥꯟꯅꯁꯨ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯀꯥꯞꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯑꯥꯔꯃꯤ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯑꯣꯐꯤꯁꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯌꯨꯅꯤꯠꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯊꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁꯥꯔꯒ ꯏꯖꯔꯦꯜꯅ ꯁꯤꯖꯤꯟꯅꯕ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯟꯒꯤ ꯄ꯭ꯂꯦꯟꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯆꯨꯝꯂꯝꯕ ꯇꯥꯔꯕꯗꯤ ꯃꯥꯂꯦꯝꯗ F-35 ꯐꯥꯏꯇꯔ ꯖꯦꯠ ꯀꯥꯞꯊꯕ ꯉꯝꯕ ꯏꯍꯥꯟ ꯍꯥꯟꯕ ꯂꯩꯕꯥꯛ ꯏꯔꯥꯟ ꯑꯣꯏꯔꯒꯅꯤ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ